ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕꯤꯔꯤꯕ ꯁꯥꯏꯇꯣꯜꯗꯒꯤ ꯃꯔꯨꯞ ꯋꯥꯔꯦꯞꯄꯝ ꯃꯦꯝꯇꯣꯝꯕꯤ ꯆꯅꯨꯅ ꯊꯥꯕꯤꯔꯛꯄ ꯐꯨꯡꯒꯥꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯥꯏꯔ ꯃꯆꯥ ꯂꯨꯊꯣꯏꯕꯒꯤ ꯂꯧꯁꯤꯡ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯍꯜ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯨꯊꯣꯏꯕ ꯀꯧꯏ꯫ ꯂꯨꯊꯣꯏꯕ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯁꯛꯇꯝ ꯑꯃꯗꯤ ꯋꯥꯉꯥꯡ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯝꯕ, ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯟꯕ, ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ, ꯂꯧꯁꯤꯡꯅ ꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ, ꯑꯗꯨꯃꯛꯄꯨ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯁꯖꯤꯛ ꯊꯕꯥꯅ ꯀꯔꯤꯗ ꯍꯦꯟꯗ꯭ꯔꯕꯤ, ꯁꯖꯤꯒꯤ ꯃꯤꯇꯥ, ꯂꯩꯍꯥꯎꯒꯤ ꯀꯨꯆꯨ, ꯊꯝꯕꯧ ꯄꯥꯝꯕꯣꯝ, ꯁꯝꯂꯥꯡ ꯌꯦꯡꯂꯦ ꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ, ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕꯤ, ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯌꯣꯟꯖꯕ ꯄꯥꯝꯂꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ, ꯈꯣꯏꯗꯥꯖꯕ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯅꯣꯡꯃ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯅꯣꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯊꯛꯂꯕꯤ ꯃꯤꯁꯅꯥꯅꯗꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯑꯩꯕꯨ ꯆꯤꯂꯣꯛꯅꯒꯦ ꯈꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯥꯗ ꯎꯠꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯑꯃ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯛꯂꯤ꯫ ꯃꯗꯨ ꯃꯆꯨꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯪꯂꯦ꯫ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯕꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯣ ꯂꯥꯏꯔꯕ ꯑꯃꯒꯤ ꯃꯁꯛ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯗꯨꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯁꯧꯈꯩ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯂꯧꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯂꯤꯒꯗꯕꯅꯤ꯫ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯖꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯈꯛꯇꯒꯤ ꯂꯥꯏꯕꯛ ꯑꯣꯏꯔꯣꯏ, ꯄꯨꯝꯅꯃꯛꯀꯤꯅꯤ, ꯋꯥꯔꯤ ꯂꯤꯅꯤꯡꯕ ꯃꯤꯅ ꯂꯤꯒꯗꯕꯅꯤ." ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯁꯪꯒꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯟꯅ ꯇꯥꯅꯈ꯭ꯔꯕ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯜꯂꯛꯂꯦ, ꯃꯤ ꯏꯂꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯥꯏꯊꯤꯔꯦ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯕ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯃꯤꯆꯝꯒꯤ ꯍꯧꯔꯦ꯫ ꯀꯅꯥꯅꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎ 9 ꯍꯦꯛꯂꯒ 9 ꯑꯃꯅ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯑꯃꯅ ꯃꯥꯒꯤ ꯊꯣꯡꯖꯤꯜꯗ ꯊꯦꯠꯂꯦ꯫ 9ꯅꯤ ꯁꯨꯕꯗꯁꯨ ꯀꯅꯥꯅꯁꯨ ꯉꯝꯗ꯭ꯔꯦ꯫ 9ꯅꯤꯒꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥ, ꯍꯌꯦꯡꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯨꯒꯦ ꯍꯥꯏꯔꯦ." ꯃꯃꯥꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯥꯏꯊꯤꯗꯨꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯆꯝ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯋꯥꯔꯤ ꯂꯤꯗꯕ꯫ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯃꯥꯏꯊꯤꯔꯦ꯫ ꯅꯪꯅ ꯍꯣꯠꯅꯗꯨꯅꯁꯨ ꯉꯝꯂꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯂꯨꯊꯣꯏꯕꯅꯤ, ꯂꯥꯏꯕꯛꯇ ꯑꯃ ꯇꯝꯖꯔꯝꯂꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯆꯠꯀꯦ꯫ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯩ ꯆꯥꯛ ꯍꯥꯞꯄꯤꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯛꯉꯟ ꯆꯥꯔꯒ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯅꯁꯨ ꯌꯥꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯛꯉꯟ ꯆꯥꯔꯒ ꯀꯣꯅꯨꯡ ꯀꯥꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯇꯔꯥꯝꯅ ꯑꯣꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯥꯛꯄꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯇꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯤꯅꯕ ꯃꯤꯁꯤ ꯃꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯋꯥꯔꯤ ꯂꯤꯕ ꯉꯝꯂꯕꯗꯤ ꯑꯅꯤꯔꯛ ꯂꯤꯒꯗꯕꯅꯤ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯂꯨꯊꯣꯏꯕꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯍꯜ ꯑꯅꯤꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯕ ꯄꯥꯈꯪꯅꯤ꯫ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯦ꯫ ꯋꯥꯔꯤ ꯍꯧꯅꯕ ꯑꯌꯥꯕ ꯂꯧꯔꯒ ꯋꯥꯔꯤ ꯍꯧꯔꯛꯂꯦ꯫ "ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯦ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯃꯟꯗꯅ ꯏꯅꯤꯡꯊꯧꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯔꯜꯁꯤꯗꯒꯤ ꯆꯥꯝꯃ ꯍꯦꯜꯂꯝꯅꯤ꯫ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯕꯨ ꯇꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯄ꯭ꯔꯖꯥꯁꯤꯡꯗ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯒꯦ ꯍꯥꯏꯔꯝꯂꯒ ꯂꯨꯊꯣꯏꯕ ꯆꯠꯈ꯭ꯔꯤ꯫ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯂꯨꯊꯣꯏꯕ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯑꯍꯤꯡ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯧꯈ꯭ꯔꯅꯤ ꯈꯟꯕꯗ ꯋꯥꯔꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯤꯔꯣꯏꯁꯤꯒꯦ ꯈꯜꯂꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯦ꯫ ꯃꯗꯨꯗꯤ ꯂꯥꯏꯔꯕ ꯂꯨꯊꯣꯏꯕꯅ ꯍꯌꯦꯡ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯈꯪꯍꯧꯋꯤ ꯎꯍꯧꯋꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯂꯨꯊꯣꯏꯕꯅ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯍꯤꯡ ꯆꯔꯥ ꯍꯦꯜꯂꯒ ꯆꯥꯛꯉꯟ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯆꯥꯗꯕꯒꯤ ꯑꯋꯥꯕꯗꯨ ꯍꯥꯎꯔꯕ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨꯅ ꯀꯥꯎꯍꯜꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯦ꯫ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯦ꯫ ꯋꯥꯔꯤ ꯍꯧꯔꯛꯂꯦ ꯂꯨꯊꯣꯏꯕ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯜꯗꯣ ꯅꯤꯡꯊꯧ ꯀꯌꯥ ꯄꯨꯟꯗꯨꯅꯁꯨ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯔꯜꯗꯨꯅ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯃꯔꯜꯗꯣ꯫ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ 109, ꯂꯨꯄꯥꯒꯤ ꯆꯤꯡꯖꯥꯎ 109, ꯅꯤꯡꯊꯧ 109ꯒꯤ ꯃꯔꯜꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯂꯤꯕ ꯀꯣꯅꯨꯡꯁꯤꯒꯤ ꯅꯤꯡꯊꯧꯅ ꯄꯥꯕꯗ ꯍꯌꯦꯡ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯆꯥꯎꯔꯕ ꯃꯇꯝꯗ ꯅꯆꯥꯗ ꯄꯤꯔꯛꯀꯦ ꯃꯍꯥꯛ ꯊꯧꯕ ꯊꯥꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝ ꯇꯥꯕꯤꯍꯧꯕ꯭ꯔꯣ ꯍꯪꯏ꯫ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯌꯥꯎꯅ ꯈꯪꯏ ꯎꯍꯧꯏ ꯍꯥꯏꯔꯤ꯫ ꯋꯥꯔꯤꯁꯦ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯂꯨꯊꯣꯏꯕꯅ ꯄꯪꯂꯕ ꯅꯤꯡꯊꯧꯗꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯃꯁꯨꯡ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯦ ꯈꯪꯅ ꯃꯆꯥ ꯄꯤꯅꯤꯡꯗꯕꯒꯤ ꯎꯍꯧꯏ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯄꯥꯈꯪ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ, ꯅꯆꯥꯅꯨꯄꯤ ꯂꯧꯕꯁꯨ ꯐꯪꯂꯔꯣꯏ, ꯑꯩꯅ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯈꯪꯂꯝꯃꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯌꯥꯝꯅ ꯁꯥꯈꯤꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯜꯗꯣ ꯁꯤꯡꯕꯤꯔꯛꯂꯣ, ꯑꯩ ꯏꯔꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ 109 ꯍꯦꯜꯂꯕꯒꯤ ꯃꯔꯜ ꯃꯊꯨꯝꯗꯤ ꯀꯔꯥꯏꯗꯒꯤ ꯊꯤꯔꯨꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯂꯦ꯫ ꯃꯗꯨꯗ ꯂꯨꯊꯣꯏꯕꯅ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤ ꯄꯤꯔꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯏꯆꯥꯅꯨꯄꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯦ ꯑꯃꯁꯨꯡ ꯃꯥꯅ ꯂꯨꯊꯣꯏꯕꯒꯤ ꯂꯧꯁꯤꯡꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯅꯣꯞꯂꯔꯣꯏ ꯈꯜꯂꯦ꯫ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯑꯅꯤꯁꯨꯕ ꯀꯣꯅꯨꯡꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫